Bijing tabiru khoi puno pu image TV na taram na okshabogal lojana Brajesh Kumar na khurumjari ngasigi marobe pauda relief camp sing da laiba mahiru shingi mahai masil tamhanabagi darkar laiba thawak thorom kuringmak paikhalagani haina Education Minister Basant Kumar na phondokre illegal immigrants singi mayokta amadi state asida oiriba phibam asiga mari lenana mioi lising kayana thawal da rally chatkre loinana Siddharamayabu Karnataka gi anawa chief minister oina wasak lohankre mapungoi pau lobirasi Manipur da hujik oiriba phibam asidagi mahusagi phibam da hanjilaknaba state government na lokhatliba thodang sing amadi irang na maram oiduna mayum makai thadoktuna lanjanariba mahiroi singbu sogatpidna darkar oiba mateng sing pinanabagi wafam ngasi DIPR Auditorium the Pangthok Papawim from Amada Education Minister T.S. Basant Kumar na phongdokre chatliba thasgi tangkuni thoi dagi relief camp sing da lairiba mahiroi sing da notebook kalam pencil amadi sports material singa loinana uniform sing phanghalagani irang namaram oiduna mahi tamba phangdraba mahiroi singbu volunteer teacher sing na coaching class sing relief camp sing da chatha hanaba chilagani Class 9, 10, 11 amasung 12 ta tamliba mahiroi sing makoi na pamjaba school sing da admission tauba yahalagani atai atopa class ta tamliba mahiroi sing khudong sab sing asi phanghananaba Department of Education as na Government of Manipur da darkar laiba thabak thorom khudingmak mahiroi singi yaifananabagi damak paikhalagani haina sub Mr. Basant Kumar na makhata na haiki 12th grade examination ge result thasi kulum doide lauhtolagani asumna matam sana exam result lauthokpa asina mahiroi sing na makoi gi makha taba tungi punsi amagi damak plan tawjaba ngamlagani haina su minister na makha ta na phondoki will be also given due consideration to the uptake admission. And lastly, we are doing the same exercise for college students also, and we will be providing, suppose a student cannot come, he is afraid to come but he wants to study in the same institution he was studying. So we will be trying to provide learning gadgets like tablets, smartphone to such students so that they can continue with their education so that their life is not spoiled by this incident that happened on the 3rd of May. And we are doing all this under the guidance and advice and supervision of our Honorable Chief Minister, Sri N. Biren Singh, who is taking keen interest in the welfare of students. State asida thokliba Kanglup ki irang asigi chaitheng phanglaba imung singgi mahiroi singna mayang Imphal gi sabung company da leiba pisak macha Vidya Mandir da mahi tambada admission fee lawdabaga loinana tongan ba khudong saba kaya piragani haina lauthurokli hiram asiga mari leinana ngasi school asida pangthokpa pamisinga unaba amada school asigi principal M Bijan na state asida thokliba Kanglup ki irang asina saitheng phanglaba singna phangliba awaba asida school gi makai dagi su saruk yari loinana school asina handaki irang asigi saitheng phanglaba singi mafam da angamba mateng pangba oina school asida mahi tamningba singda khudong saba kaya piragani maru oina de scholar singi oina mahiroi adu admission fee amata logda bagi mathakta thagi fee su 50% khakta lawrgani loinana boarding da laiduna mahi tamningba mahiroi singi oina di admission amadi school gi fee amata logda bida boarding fee oina thagi lupa lising ahum khakta logani maram asina handaki irang asigi chaitheng phanglaba family singna school asina piriba khudong sab sing asi lobiu haiki Kanglup irang asina sokolaba praja singi damakta amasung mahirub se damakta kanjaraga pisak macha Vidya Mandir gi managing committee gi maigi gi amasung school gi
प्रजासिंग माइकैदेगी अखोइना असिगुमलबा छात्र महिरोइसिंगदमक्ता पैकेज अमखक अखोइन थमजरी अहानबदा स्कूल असिदा तंबिनिंगबा छात्रसिंग लेरगदी अखोइन स्कूल असिदा अखोइगी फ्री एडमिशन पिजगनी दे स्कॉलर की होना अमसों स्कूल की फीसु जून दगी सुबनाइतगी 50% तक लौजगनी अमसों बोर्डिंग द लेबिनिंगबा छात्र महिरोइसिंग की होनदी कोइना एडमिशन फ्री स्कूल फी फ्री अमसों सुबनागी नॉमिनल होना थागी लुपा लिसिंग अहुम तमक बोर्डिंग फी होना लौजगनी मणिपुर दा हौजिक कांगलुप की इरांग मरम ओइरगा चंगजफम लौदुना लेरबा रिलीफ कैंप सिंगी खुदोंग चाननमगदबक बिष्णुपुर डिस्ट्रिक्ट की ओइना ngarang grievances cell hangdokhrab matung ngasi mahut minister amadi BJP Manipur gi president A Sarada Devi na mafam aduda laktuna relief camp ta leiba mioi singa haktengnana unaduna yangshin khre yangshin khongchat aduda mahut minister Y Khamsa na lupa lak ama grievances cell da mateng toromki amadi BJP Manipur president Sarada Devi na Sena chana naba singchu mateng tarongki yangshin kongchat aduda thange SCG MLA Tongbram Robindro kumbi SCG MLA S Premchandra BJP Manipur gi vice president CH Chidananda su sarukyaki Lions Club da kaksingi relief camp ta lupalising nifu mateng pangkre Fraternity of Lions Clubs International District 322D na Lions Club of Kaksing Greater na punna haukiwa metang ohungi Irang namaram oiduna hauji Kaksing High Secondary School da Committee for Peace and Social Harmony Kaksing na sinduna Harmony Kaksing na sinduna chalariba relief camp ta lupalising nifugi achobo mateng ama awaba tarba lanjanaraba singidamak mateng pangkre ngasi mateng pangbagi thoromda district Governor Lion Dr. W. Gopi Mohan Singh, District Vice Governor to Lion T.H. Keshu Singh, Region Chairperson Lion M. Lokendra Singh, Zone Chairperson Lion N. Munal Maitei Amadi, Lions Club of Kaksing Greater President and Premananda Suryaki. Kaksing Higher Secondary School the Committee for Peace and Social Harmony Head Office Kaksing the Hangliba Relief Camp the Myoikar Mateng Panglaba Leptri Camp Asida ngasi Kaksing Bazaar Business Welfare Association na Lupalising mga Bharat Swabhiman Trust Patanjali Manipur State na ising amri nomo da sangraba yada polam sing DC Kaksing Himakay dagi Kankal Diaper Toothpaste Soap Chocolate asina singba Kaksing District Angling Association na nga kg humpu thau buk chana thakna naba asina singba kaya amadi Kaksing Makhalai kai kulakpom maning amadi mamang paregi miyoy singna sel amadi chana thakna naba polam kaya lanay miyoy kaya nasu masamasagi angamba mateng panglaki Relief camp ta laiba sahi nauriba angang singgi Paikat Pamthokpa Tabak Singh, Paikat Pyuhaina Economy and Social Development Organization gi General Secretary Nahakpam Santana Phongdokri Ofam Singasi Manipur Press Club ta Pangthokpa Pawing Phom Amada Phongdokibani Man Makha Taraduna Hai Manipur gi Tongan ba District Taret ta laiba relief camp samaga Barpurani Thoidagi Lup Asina Lokhat Lakpa data gi matung inna pregnant women chamaga Yakhai Mathoi lactating mother chamaga sumna ahum sahi Soino dagi tarukki manung da laiba angang sing puna lising amaga chamari subna taruk sahi taret tagi taran phau da laiba angang lising taruk subna taramari oiduna haiba miyoy sing asigi apunba masing asi lising taret ka chanipang punipan oiri haiba district taret Imphal West Imphal East Kaksing District Thabal District Jiribam District Bishnupur amadi Churchanpur da khakta natana atai lemhoriba district sing da su makhatana survey chatuna awat passing yengchinanaba hotnagani hiram asida lengaki social welfare department na khunai asida ahongba kaya puraknanaba lokhalakpa khongthang singgi manungda leiriba tongan ba scheme kaya gi makhada miron minupi amadi masa komlang pithaklibi bama singgi oinadi thabak khara paikhatle haina tai Pikliba angang singi oinasu department na paket pamthok batawag paikatlib adubo Churchanpur Bishnupur guma relief camp yamna leiba amadi irang leiba mafam oiriba asida hena mateng
panghaningbagi apambasu mahakna phongdoki Youth Affairs and Sports amadi Social Welfare Department na paikhatliba thabak thoram sing miyamda khanghanbiu masina miyamda su puning leitana leiba da mateng oigani loinana Social Welfare Department na Kangpopi amadi Tenopol da wathok asigi manungda paikhatliba thorang amadi thabak sing su miyang maring chumna khanghanbiu amaramda relief camp singda leiriba nupi singi oina innerwear amadi sanitary pads singsu miyamna pibada khara yauhan nabasu mahakna mari leinaba singda appeal tawrakli data singsiga punna karai honda pregnant women kya ship tawre karam juvenile honda angam kya ship tawre karam district da kya le adu data du public ohendiu aduga sahi adugi mathakta society sida angam singje yam fazana achauba khunai hi afaba angam sing hai dare adugumba oirpa yanaba mangdanaba adugumba steps sing do kai lokhalage hai to public ta thambiu amadi lokhat pa yabage hai to adusu thambiu club singna adigi lekai da leiba mama mapa singna fauda adi masai ke manung da thamning ta yawa matamda karai da thamaka na counseling to yani karai da thamaga phani isa mangdana kai to yage hai to sing steps sing je mati chang lokhat pi hai to si thamjage na perspective kausing Illegal immigrants singi mayokta amadi hujau state asida oiriba pibam asiga mari leinana tongan ba demand kaya tawraduna ngasi mioi lising kaya na saruk yadron thawalda jauba santigi rally amasakre coordinating committee of clubs and Mairapaibis of southeastern Manipur amadi nongpok lalup Maitar Bakna Thawal district leiba tongan ba yelhongwe singilup singa kusamnaduna thawal hauka lampaktagi chatpa horkiba Miyamgi rally adu Thawal DC office fauba chatuna DC Thawal ahanthem Subhaski Kuthangda Bharat ki Prime Minister Narendra Modi da memorandum masupisan ki tungda Khambok Basu ground fauba chatwa matung Thawal hauka lampakta hanki peace rally asiga mari leinana coordinating committee of clubs and Mairapaibis of South Eastern Manipur gi convener sapam yaipabana hai chatliba thanti khongchat asi tha asi ahumda khanghodana thokiba kanglup ki irang asiga mari leina chatpani India ki Prime Minister Narendra Modi da coordinating committee of clubs and Mairapaibis of southeastern Manipur na taliba demand tar manga haibadi Manipur integrity ngakadabani kuki sing na taliba separate administration yaroidabani legal immigrants sing masagi maramdam da halanko NRC athu matam da implementation to Manipur indigenous people bu kananabagi damak Mitai community bu scheduled tribe list up chalhalu Manipur indigenous peoples masak khangdok nanaba gidamak ILP the base year asit lising sapa nyakai mathoi ohelu relief camp te leiriba Mitai people sing atuba matamda phangpham thokpa compensation ga loinana masa masagi hanagi famda leihanba yananaba thorang lokhatlu Tongan ba administration ama demand tawriba MLA tarabu disqualified to amadi legal action lokhatlu kuki militant group singa government ka leiriba suspension of operation su withdraw to hojik leiriba Director General of Police DGP asi kuki nataba bias oiroidaba amana ohalu May ahumdagi kanglup ki irang thohlakliba Myanmar the base tawba militant People's Defense Force PDF asip Manipur dagi takthokho Highway Protection Force thamduna National Highway Protecto singi lamsingda poppy plantation lebhanba reserve forest protected forest area singbu ngak sengadabani amadi Manipur da leiriba indigenous people sing nungsi chanana leinana ba thorang paikhatlu haiba warul sing yawa memorandum ama DC Thawal gi kutangda pisalam de haiki aikoi santi pami aikoi kanagumba kanglum amataga khatnaba pamde ngasi Nuksi chanana leiba pami taubatabu karigumbada indigenous people aikhoibu khudong thinanaba amadi pamdaba maral kya sinaba honar labadi misam praja aikhoi sutumina leitholo haina phongdorki around the sugar to sack and destroy coffee plantations done by the Kuki militants and the Kuki people in the hill districts of Manipur. Tara Mari Suga to protect and preserve the reserve forest, protected forest areas, historical sacred sites of the state of Manipur. Last point, 15.2 bring an immediate implementable
solution for peaceful coexistence and the communal harmony amongst the various communities of indigenous tribes of the state of Manipur. Sini ako'y nausik kamjani ba che ako'y kanagumba amata ako'y kanabang janin che aduga ako'y nausik sangan laiba pami tawudabu ako'y indigenous people oiba ako'y da masida kudong pinaba amadi ako'y ibata marang siba patama kaya matulog ta agadi misam pazai ko su tumina dai ko hai base ako'y gi coordinating committee of clubs and mayang IBS of solution Manipur gi maikai degi hai wakhalon se Kuki lalahulup singa laingak ka lainariba su atuma tamda handou su da leiba lalahulup singna micham miyam ot neiba lephalu amadi state asida thokliba kanglup ki irang asi atuma tamda loisinarba honabiu haina mayang Imphal area da leiba anganwari helper amadi worker singna wakat ifam phamduna khongjang changchen kre khongjang adu ngasi ayuk mayang Imphal thana mamang lekai da leiba community hall da chathakibani wakat mpham aduda aikhoi shanti pami horopliba angang singda aki tujungba phawon biganu mama oibisingi mikap mirau khol lephalu amadi suda leiba lalhulup singna misam miyam ot naiba lephalu haiba placard kaya sizinnakibaga loinana kholau kaya su lauki lamjam asida thokliba kanglup anigi crisis asida civilians singbu ngak senrabgi dabak center na tharakliba security force singi mamang maktada kuki singna maitegi yum kaya mai tharga security force singna yengduna laithokliba asi yamna laibak thibani lakliba security force sing asi civilian kanana bara natraga yum mai thaba sing adu yausang mai thabani khanduna yengba laklibra haina miyamna penda bu kholau kaya lauruli suda leiriba koki militant singi thong kaya asibu penda phondok laduna kokomi gi bejeng makhada ngasisu pungdong bamda leiba community hall da miyam gi oiba wakat phom khre loinana mifam aduda koki militant singa leinariba su agreement handokadabani NRC chatna hangadabani Kuki MLA tara assembly dagi disqualified tawgadabani haiba kholau kaya su lauki mifam aduga mai leinana wakat loi singi maikai dagi phongdor kibada handak thokliba kanglup anigi crisis asi yamna nungaitaba thodok amani irang asida suda leiba kuki lalhoba singna phongna khutlai pairaga maitai misam amadi state force da fawba khut tharliba asina sugi wanthok leihandre loinana iho asibo Nemta Hanana with the Mok Center Tarliba Security Force Singna Amang Atap Toka the Bodagi Kanbagi Mota Makoigi Mamang Makta Yumai Taro Power Yenduna Leba Asina Maite Miam Asi Katai Power Sapa Gatagi Haibi Wahang Lakle Yumai as Targa Yoksang Mai Taba Dona Tumina Yenduna Leba Asi Yamna Laibak Tibani Maram Aduna Paliba state amadi center lengakna akan memediang sangbiduna santi puruklanaba hotnabiu haiki akoi dana amanga moi dana amanga koki ga sibaga mari le na dia ba suga yaroi moi ne yumai tha ba su ba tu yeng dana lai ra ka gari marang gi no ba moi na khoi ngak pala piri je adu wa moi di akoi na sibai la na jen jan bam thokra sibai thana je khoi mi sang ne ha ba natro adu di moi di koki rom da tong chang gre Sola talk biu, MLA yang kai di janta hom biu, mi tarado, tubai dan laiba, koki tarado, kodak di janta hom lu, mai sur ga thaba tu bu, samna thana yeng lai be maram kari no ba, moi na ngap lak bi dai berapa, di jam chang mai thaba yeng lak bi berapa, adu ga ima lai ba ku ngap bi berapa bi berapa. United Women Rights Defenders UWRD na hauzik Manipur gi oiriba tangdu leita daba kham thengna wariba siga mari leina state asigi governor da demand kaya tawrakli UWRD haiba organization asi Christian Network for Positive Women Domestic Violence Survivor Forum Conflict Widow Forum Kwarman Kaitel Lambi Mataida Potpam Pambilup Tongan ba makal gi survivor ibung singna pullaga sembani Hiram siga mai lena ngasi United Women Rights Defenders na paugi mipum amma Manipur Press Club Imphal da pangthoki paugi misinga unaba aduda UWRD gi convener M Binana hai
हंदक मे अहुमगी थौदोक असि मणिपुर की पुवारीदा मयक लान लेहौरगनी इरांग असिगा मरी लेनना लेखिद्रबसिंग थीब खंगदना लेरिबसिंग सोक्तुना लेरिबसिंग अमदि मियामगी मटेंगना रिलीफ कैंप त वाना हिंगलिबा अमदि खंगना चानबगी युमदा लेरिबा इचिनाव इचासिंगी अवाबदसु सरुक याबगा लोइनना अथुबदा इरांग असि लेबहन बिननबा ईश्वरगी मफमदा खुरुमजरी हाइना फोंगदोरली एम बिनाना मखोइना तालिबा डिमांड सिंगसु पाउगी मफमदा फोंदोखी हाइरिबा डिमांड सिंग अदुदि हौरलिबा इरांग असि करिदगी मतौ करमना हौरपनो हाइबदु थिगत्तुना मरा लेबा सिंग सेराक पियु मयम मकई मैना तुमना चाख्रबा तोयख्रबा सिंग असि अथुवा तमदा छबजिन साजिन बिदुना मसा मसा की लमदा मतिक चाबा सिक्योरिटी फोर्स पीदुना तंगदु लेताना लेननबा सिनबियु अहिंग फावबा लेपा लेतना होंजिलखिबा सिक्योरिटी मयामदु कदाइदा कनाबु गाक सेलिबगे मसिगी चपचाबा व्हाइट पेपर अमा पुथोक्तुना मियामदा खंगनबियु स्टेट असिदा लेरिबा इंटेलिजेंस सिंग कदाइदा चटख्रे लान थोकनी खंगौदबा करिगिनो इंटेलिजेंस मथौ तोहनबियु अमदि पोचई ममल कनाना लेपनो लौनिंगबता लौबा प्रजा वारे हिरमसिंग मतंगदा थिगत्तुना ममल हेना लौवसिंग सेरापियु हाइबा वफम याउखी इमाई के कोई मेटिंग किसी थोना से अंतंग ने जगेबा खुलाई वीडियो का कोई दा कोई खुलाई पर छेन जगेबा ngappi na chen bina wa mapi na pane na praja na yar ka thaga ko mina tumina le na hauji moi na ko moi ko ai wa akoi meeting kisin ge indong ni to da kulai mo chin ne to ko mama o bi moi na akoi nak se ge ba man pu je mo khai je kai na ba थासी अहम थोखिबा कालुप अनिगी इरांग असिदा लेबाक मियामगी थबक थोरम सिंग दा सरुक याबा ओइना इम्फाल मरे ड्राइवर यूनियन गी मखादा लेरिबा पैसेंजर अमदी पोचै पुबा गाड़ी सिंग मथौ लेपलबसु नारोल द कनागुंबा करना थबक तौरिबा असि खुदक त लेपियु हाइना इम्फाल मोरे ड्राइवर यूनियन गी ऑडिट थौनाउजम खेदाजित ना ngasi Manipur Press Club to pangthokpa paugi mifam amada phongdokre mahakna makha taaduna hai irang asida driver sing aso open yaudana ba haiduna union asina section thorang lokat pa oina thabak thoram sing asi lepani adubu kanagumba kharana lona thabak tauduna leibagi pau phangwasi yamna laibak thibani maram asina lona tauribasing khudaktagi lepkadabani madu nattaba targadi union asina लौखलक थबक मसा मसाना दायित्व पुगदबनी अमरोमदा ड्राइवर सिंह असिना तौरिबा थबक असिना इरांग मनुंग इमुंग मनुंग पुनरिबनी कुइना थबक लेपलबदी यामना खुदोंग थिनिंगाई ओइबा मरम ना सरकार असिना मिजेंग चंगबिरगा इहो असि अथुबदा लोइसनबियु प्रजा मयामना थाजबा अमगा लोइनना चही मंगागी हक छिनरुबा सरकार असिना तुमिन्ना लेचिनबा असि अपेनबा ओइदे लोइनना कुकी सिंगना तौरिबा थौंग असिसु अकनबा मोंग द कंडेम तौई अमदि लेंगा शासन यावरिबा एमएलए खरना फोंगना लेबाक थुगाइननबा होटनरिबा असि मरिलेनबा लोगी ओइबा एजेंसी सिंगना एक्शन लोखपियु हाइखि अदुगा मा खाता बसु सुबा थबक थोरम अखोइगी नुगाइदबा मणिपुर गाइबा याबा सुमुस्ता होनिंगदे अदुगा अखोइ लेंगा शासन पाइनि हाइना तोरलगा अखोइगी लेगाक सासोन यावरिबा अदुम लुसिंबा सिंगना याम चावना याम फोना अखोइगी मणिपुर गाइना बगिदमता सिंगरबा अखोइगी खोंथांग सिसु अखोइगी अखोइ मणिपुरदा लेरिबा एनी इंडियादा लेरिबा सोसोबा अखोइगी लोगी अखोइगी सोसो एजेंसी सिंगना अखोइगी मथक्ता अखोइ थबक पाहेर अखोइगी एक्शन लौखदनि लुहोंबगी बाटोन नंबदा मसागी लेफम लाना हापचिली हाइबगी वहौदा कईना ओगदोरिबगी अपोकपा ngasi खामबोक की जिला परिषद मेंबर प्रधान अहुम बैचको खामबोक डेवलपमेंट एंड स्टूडेंट्स यूनियन खामबोक UYC खामबोक अमदी खामबोक की क्लब ऑर्गेनाइजेशन सिंगी म्यूज सिंगा लोइनना वखल तामिनखरे खामबोक मस्ताम लेकाइदा पांगथोकपा मियांगी फम अमदा सरुक याखिबा KDASU की प्रेसिडेंट TH किरण मैतेना पोंदोरपदा खामबोक सोरक वांगमदा लेइबा मरांगथेम नबकिशोर सिंह अतोपा ममिंग बुर्सलीना माकी मचा नुपीगी लुहोंबगी बाटोन ला खंगना थौबाल अथोपम खुनौ ममांग लेकाय हाइना हाइरकपा असि यामना लाइबक थीबनी खामबोकी मफमदा सुलै लेतबा लम ममिंग अमा हापचिलकपा दा खुन असिगी मिपुंग खुरिमक खोइरांग खोइसाउना हनकी असिगुंबा थौदोक असि अमुक हन्ना थोक्तननबा मियामगा वखल तामिनरे ऑफिशियल ओइना यानरबा खामबोकी वफमबु अतोपा
ममिंग ओइना हाबलकपदगी खामबोक मियामगा लोइना चपचाना थेनगनी हाइकी कर्नाटका की अनौब चीफ मिनिस्टर ओइना ngasi wasak लौख्रबा सिद्धारामैयाना हाइकिबदा मियामना अखोइदगी थाजब थमलिबसिंग अदु फंगहननबा माकी गवर्नमेंट तौगनी कैबिनेट मीटिंग फमदुना ngasi गारंटीड मंगा पीननब खनगनी हाइकी सिद्धारामैयाबु चीफ मिनिस्टर ओइना wasak लौबगी थोरम अदुदा सरुक याखिबा कांग्रेस लुचिंगबा राहुल गांधीना हाइकिबदा लाइरबा दलित अमसुंग आदिवासी बैकवर्ड किदमा कांग्रेसना लेपदगी हंदकी मिखलदा माय पाकपा ngमखिबनी बीजेपी की मनी पावर पुलिस अमसुंग खुदिंगमक लैखिबनी अदुबु कर्नाटका की मियाम की शक्तिना माइखिबा पीखिबनी तरु अमदी सेंजा थमजा लैतबा लेंगाक अमा माकी पार्टीना पीगनी हाइबा वफमसु राहुल गांधी ना फोंदोखी कर्नाटका गवर्नर थावरचंद गहलोत ना ऑफिस अमसुंग अरोनबा ngaकपगी वासक चीफ मिनिस्टर सिद्धारामैया अमसुंग अतै इलेक्टेड रिप्रेजेंटेटिव सिंह लोहन की बेंगलुरु की कांतिरावा स्टेडियम दा पांथोकी वासक लौबगी थरम दा अतै कांग्रेस चीफ मिनिस्टर सिंह अमसुंग ओपोजिशन पार्टी सिंह लुसिंग सिंह कयासु सरुक याखी अरोइबदा मरु ओइपाव अमुहन्ना रिलीफ कैंप सिंह दा लैबा महिरोइसिंगी महै मसिल तमहन्नबगी दरकार लैब थवक थरम खुदिंगमक पाइखलगनी हाइना एजुकेशन मिनिस्टर बसंत कुमार ना फोंदोखरे इलीगल इमिग्रेंट्स सिंगी मायोक्ता अमदी स्टेट असिदा ओइबा फिवम असिगा मरी लेनना मियोय लिसिंग कयाना थवालद रैली चटखरे लोइनना सिद्धारामैयाबु कर्नाटका की अनौब चीफ मिनिस्टर ओइना वासक लोहनखरे पाउदम पिजब मता लोइसिनजरे मियंग ताबिरब ख्वाइ पुनपु अमुक हन्ना खुरुमजरी।